अहानबद मरोइब पाव अचौब फुरुपना पिकप फुरुप सिंगु योचिनब होटनबा कैदमोइदे तौरोइदबनि हाइना चीफ मिनिस्टर एन बिरेन फोंदोक्रे एनडीए ने लुचिंग सरकार न चही मरी की मनुंग पांगथोकनी हाइना प्रजा सिंह दहाई की वाफम सिंह थबक ओइना पांगथोकतबगी मायोक्ता भारत पुंबदा विश्वासघात दिवस पांगथोकरे अमसोंग साइटोन गवर्नमेंट हाई स्कूल सरकार की मरी लेनबसिन येंगचिनदबदगी नोंमा की फिबम सोक्चिलकली खुरुमजेरे एसटीवी की पाव मीटिंग ताबिरी बसिंग तराम नोकचेरी हुजी पाव सनोन फिजरी अचौब फुरुपना पिकप फुरुप सिंगबु योचिनब होटनबा कैदोंगोइदे तौरोइदबनी सक्तिगिदमक अपिक अपिक पॉलिटिक्स तौदुना मियोइबगी पुंसी मांगबयाब तौरोइदबनी हाइना चीफ मिनिस्टर एन बिरेन फोंदोक्रे वफम असी कोम जातिगी कुनमरी शुबा स्टेट लेवल खुरपुई लम फेस्ट लिसिंगनी तरानिपाल हौदोकपगी थौरमदा चीफ मिनिस्टर फोंदोखिबनी खुरपुई लम ऑर्गेनाइजेशन मणिपुर सिंधुना पैलेस कंपाउंड लेब चंद्रकृति ऑडिटोरियम द पांगथोकप थौरम अदुदा सोशल वेलफेयर मिनिस्टर नेमचाक किपगन अमदी गवर्नमेंट के चीफ व्हिप ओइरिबा एमएलए पी शरद चंद्रसु सरुक यारे कोम दातिगोइबा नाट की जगोई इसे कयासु थौरम अदुगी सरुक अमा ओइना पांगथोकी थौरमगा मरी लेनना चीफ गेस्ट ओइना सरुक याकिबा चीफ मिनिस्टर एन बिरेन मखाताना फोंदोखिबदा फुरुप अमना मसागे आइडेंटिटी ngakna hingjage haibada achouba furupna kaidongoida apanba ayetpa amadi makhoibu yotchinaba hotnaroidabani apikpa furup amadi achouba furup haibagi wakhalol thadoklaga aikhoi punna hingminaba haibasi government asigi pandamne apikpa furup ni haina sonthaba amadi achouba furup ni haina akan aring singbagi matam adu loikre haujikti aikhoi pumnamak amatoina hingminabagi matam adu yaure government asina miyamgi fangpham thokpa haksing mapung fana piri adubu कांगबु खरना गवर्नमेंट असगी मायोक्ता लाउदुना लेरिबा असि कानरोय मदुगी महुत्ता तुंग इंदुना पुन्ना चटमिनबना अफबा ओइगनी सक्तिगी दमक अपिकपा राजनीति तौबिगनु मियोइबगी पुंसी मांगबयाबा राजनीति हाइबसी कैदोंगुइदा तौरोइदबनी मियोइबगी पुंसीबु काय खुमनबा हाइबसी महाकी मरोइबा फिरेपनी लमदम मसिदा खुंदा मिनरिबा फुरुप सिंगी मरक्ता अचौबा अमदि अपिकपा फुरुप हाइबगी वाखलोल सिंग अखोय पुमना मकी वाखलदगी लौथोकपा मतम ओइरे हाइनसु फोंदोखि कनबना सोन बटु हटबा अचौबा जातिना जाति मसा से योसननबा लाखनबा ओनथोकनबा लाखनबा ओनसिनबा लाखनबा सुगुम्बा से कोइ तौरोइदबनी हुजिमक्तदा कोइ नान कोइ कोइदिनि थामकी मांगदा आइनोल जातिना अखोइदि कनामदा यावजरोय आइनोल ओइना लेजगे गाय लेसनु गिदोगे कनाना करी आइनोल ओइना लेबदा और मैदै ओइना लेबदा कुकी ओइना लेबदा तांकुल लोइना लेबदा करी गाय खोइ पुन्ना दुम लेमिनरी पुन्ना दुम जामिनरी पुन्ना दुम हिंगमिनरी भारत जाखोन जारबा मणिपुर जाखोन जारगदि आइना पिकप जातिनि हैन सोन्थबगी मतम नथे आई माइनॉरिटी ने न सोन्थबगी मतम नथे आई मेजॉरिटी ने न कनखटबगी मतम नथे आई खोइ शेयर तोर कांदा मेजॉरिटी होइगरा माइनॉरिटी होइगरा मसिगी वासे तोंगाना थमरा कांदा वी आर ऑल मणिपुरीज वी आर ऑल इंडियंस हाइबदगी वाखल दुदा खोइ अमतोइने हिंगदबनि हाइबदगी असिगनो वलायो कमेंट सिगे बगी मिशन मदगी भांसो रेकोने लोकलिस एनडीए ने लुचिंग सरकार असना चही मरी मपुंग फारक अमदी चही मरी की मनुंगदा पांगथोकन हाइने प्रजा सिंह दहा की वाफम से थबक ओइना पांगथोकतबगी मायोक्ता ngasi AICC की पौताक मतुंग इन्ना ऑल इंडिया की ओइना विश्वासघात दिवस पांगथोकरे मणिपुरदसु मणिपुर प्रदेश कांग्रेस कमिटी न सिंधुना एनडीए सरकार की मायोक्ता कांग्रेस भवन ममांगदा वाकट मिफम चथखरे वाकट मिफम अदुदा हाना चीफ मिनिस्टर ओइरंबा CLP की लुचिंगबा ओक्रम इबोबी हाना की डेप्यूटी चीफ मिनिस्टर गाय खांगम MPCC की प्रेसिडेंट TN हौके MLA के रंजित यावना MPCC की लुचिंगबा लुचिंगबी क्याना सरुक याखे वाकट मिफम अदुगी तुंगदा कांग्रेस भवन द पांगथोकपा पौमी सिंह उनबदा हाना की चीफ मिनिस्टर ओक्रम इबोबिना हाइखिबदा हौजिक पालिबा एनडीए की सरकार असिना मिखल ममांगदा मियामगी दमकता पाखटकनी हाइना वसखिबा वाफम सिंह थबक ओइना पांगथोकपा ngamdana लेरी इंडिया अमदी मणिपुर की प्रजा सिंहना पालिबा सरकार असिगी थवोंगबु यानिंगदबा फोंगदोक्तुना ngasi इंडिया पुंबदा खोंजंग असि चंगसिलिबनी सरकार असना पालकपदगी प्रजा मियाम माइनॉरिटी नुपी सिंह अमदी स्मॉल स्केल इंडस्ट्रीज तौरिबा सिंहदा चाउना चैथेंग पीदुना लाकले लाइरिक लाशु हाइरबा नहा करोड़ अनि रोम थबक पीगनी हाइखिबा अदो लाख अमा फावबा थबक पीबा ngamdre प्रजा मियामदा नमथाक तौबा तोकपीरो हाइखि cost plus 50% of MSP to India's farmer haina mahana wasakibne
Hojik sahi mari complete oire. In last 4 years the MSB se of course se profit si akoi even a single crop ama bhogi masi India gi farmers sing da yohundri ba. Makoina election mamangda amasung election matungda India gi praja sing da commitment pi gi ba false promise mayam ama tawgi do hojikti India da leiba praja sing na hojikti khangne aduna bhasan topi ro false promise topi ro Hanagi Deputy Chief Minister Gai Khangamna Chahi Mari Mapung Farakpa Sarkar haibasi thabak ki achievement utpa yaraba matamni India gi sarkar asi prajada namthak tawba minam mangangba sarkar oire haiki Sinbam thokpa pot ala government should always look after the welfare of the people adabu on a tainabada prajaba dochatoba different means puthoaga afaba program hada pataba prajase wana hada ashigumba sarkar sidi second amana phaba laibada prajagi interest oidre prajagi mayokta anti people oiba anti development oiba sasoni masi sasona se suna de beta thuna sakhibanam phare masin layo phau de lewa ase afaba ang roi haiduna AICC na advice to all over India da siguba student protesters the tharibani Manipur Lengakna Sarkar gi school sing chokot hannaba yamna katna honari hairabasu Sarkar gi school kya gi fibam di nongma nongma gi sokchilakli kumbi kendra gi manung chana leiba Saiton Gram Panchayat ke amat tangairaba Saiton Government High School chahi kharagi matungda mutkigadra haina lamdam adongi miyamna mi paiba faure hiramasida report ama School sigi mahiro kya na school sigi award pa leirib singi matang da makoi koi gi oiba mot kya ISTB da thamna rakhi class kari chimri thong ngau zu yaude dagi mathak ki siling zu amta hapte phajana nong tarak poda su yuiye para taktha matamna nong tarak podagi mapan da chen thok zu yaungne Hoi school gi oja su mari khaktang ni mari se su July tha da amat kan retire sakhi dore wa high school asibo oja hung khaktang na kamaina kaino taw bangam ga doino tak pa sena bangam ga doino aduna khoi oja happy hoina pam me ko khoi laiba mathangi chahi 2019 jida metric thagador mine akoi like subject se phajana suna tak thamina atopa school gi satra si mayok na ba kan da khoi metric se sum jai khuding gi leho bosyawi pass of khra jawe aduna khoi school je phajana semgat pi amasung oja awat pasing je thabir o haidana ina haijani mafam saitol sida ngasi high school khadang ni koi government gi school lejaba fibam jam thina so e haibdi akoi bagi fibam su khaba khotpa mata su leite sumba wali bai koi gi mayam ase yengsin biu haidana haijaninge 2017 gi april gi date 10 da education minister lame ekoi yam wa ngai jaki sandabo adubu ekoina education minister rajagi ekoi gi oja thabira wana du mangna tharak ke harmi adubu chahi ame hele chunta tharak ki de ekoi gi school sidagi oina puthok bi gi oja sing computer set tara leirbusu computer takpi na boza leitabana computer sing mirang kaduna leirum ki school sigi headmistress in charge ke pramodini devi na school sida kari maram dagi ngasi asigi fiumda lakibano habigi matangda ofam kya fongdor paga loidana school sida tamliba mahiroi sing asi lairba machana ayambani hauzik leihoriba mahiroi sing asi private school chatpangam daba imungi machana ayambani hairiba fium sida government na yeng changbirak tarbadi chai kharagi matungda school asi mutkiba yabgi fium da leire haina fongdorki 1986 da sanga pamatam da oja kun mari leirami satra satruk leirami adu bu pension sakhiba oja sing sum loirak podagi hapak tabaduna ngasi di oja mari khakta gi phibam da lae school asida aduna satra su noma gi asum hantarak pana hogiba sahi amani sida tangkhai chang hantarak pana hajikti IT gi chang da lekhale oja matik chana leiragadi hariba se satra matik chana leigani leitaba lairaba mayam amasu masida satpangam atopada satpangam da belayaba aduna school se matik saba oja masing suna subject ki matung ina thambiragadi hariba school se develop to khalakwa ngamgani hingan bangamgani aduna taba taragadi kumsi 2018 si phauda school se phiba mamada laira abanina mase
सही कुइना चटकदुबा मानद्रे मुटकनी हाइना लौरे मरमदि अखोइना कनबा हाइबसे सरकार की साइड येंगसिलगा कनगदबनी अखोइनादि कनबा ngमोय ओजा अवार्ड पसिदंग हापिरअगदि अखोइना याम नुंगाइजगनी पाउदुमजरिबा गेनसुरुंखायम ICB न्यूज साइटोन अफब समाज सेमबगीदमक ओजासिंगना लौरिबा थौदांग हानादगी खरा हेना लौबियु हाइना एजुकेशन मिनिस्टर टेश राधेश्याम नंगसी महाराज बुद्धचंद्र कॉलेज पांगथोकपा नुमित निनी चुपना चथगदबा असेसमेंट ऑफ हायर एजुकेशनल इंस्टीट्यूशन बाय NACC Problems and Prospects हाइबा नेशनल सेमिनार होगदोकपगी थौरमदा फोंगदोखरे थौरम अदुदा मणिपुर यूनिवर्सिटी के वाइस चांसलर प्रोफेसर अध्यय प्रसाद पांडे हायर एंड टेक्निकल एजुकेशन के जॉइंट डायरेक्टर L इबोयामा याउना तोंगान तोंगान बमियो क्याना सरुक याखे मिनिस्टर राधेश्याम नमखाताना हाइखिबदा मणिपुर के एजुकेशन के फिबम फगत हंदुना क्वालिटी एजुकेशन पुरकनबा ममा मपा ओजा अमदी छात्र के ऑर्गेनाइजेशन कया याउना सरकार न कन्न होनमिनरबसु थबक ओइनो ओंथोकपदा एक्शन याउदब अमदी एजुकेशन बु थमोइ सेंगना नुंगशिबा अमदी इंटरेस्ट वाटपगी ममीदी चाउना लेरी हाइखी We do our work with love and interest. Thawai yauna tamiraba, nungsina tamiraba, akhang makrada phasana piramaba. We can do wonders. Our boys and girls, they are talented. They are very intelligent. They are gifted. Only thing is a little bit of push and pull. I want to properly guide to vidava, mentoring to vidava. So very important is this. Apoi samaj mein same guy tarati. The teachers. Oza sing na semi ra koi apoi masi jile pina. Auna apoi semi ra bogum na apoi guma kaya am semi o hai na oza sing na ya mokai kum jais. So it is not only for the VC, for the education minister or for people sitting here or for people sitting there only. It is for all of us. Apoi loi na full leher kanda. We need to put in 100% effort. Adu tawraka we will have a good education system. Then only we will have a good society, good Manipur, good India. उखरुदलैबा पाउचम हाई स्कूल की ओइना 100 क्लास 10 परीक्षादा महिरोई तरा कुनमापल परीक्षा थाबदा फर्स्ट डिवीजन द तरा अमदी सेकंड डिवीजन द तरा मापल माई पाकले हाइना स्कूल के हेडमास्टर इंचार्ज निंखालेम होरामना फोंगदोरकली स्कूल असगी लेरिबा फिबम चादबा मोंग असिदा महिरोई सिंह चाउना माई पाकलकपदा SMDC पाउचम हाई स्कूल की कन्वीनर Wangnaoyo Horamna Mahiroi Singh Thagatpaga Loinana Headmaster in charge amadi teaching staff na hotna biriba Singbo apenba fungdoke School asida oja tara manga legada bada subna tangi oja taruk khakna takpi tambiduna lakhibani hairi Mari lainaba singna thuba matamda school gi fiba masi fagarhan binaba apel tawrakli डिपार्टमेंट के ऑफिशियल क्याना फील्ड हक थेंगना चतुना सरकार न पाइखतलिबा चौखत थौरांगी थबकसिन येंगशिनगदबनी टेबल द थबक सुबगी हाइनबी थादोक्सी हाना फॉरेस्ट मिनिस्टर टी श्याम कुमार न हाइख्रे कामजोंग डिस्ट्रिक्ट के मनुंग चनबा निंगथी खुलदा उपांबी क्या थाखिबगा मरी लैनना मिनिस्टर श्याम कुमार न मखातान हाइखिबदा निंगथी खुलदा पांगथोकलिबा पुथोकलिबा मना मसिंग कया असि अतोप मफमदा पुथोक पुशिन तौबदा खुदोंग चाननबा Tata DI Gari Amasu Piragani Haiki. Minister Shyam Kumar na Chingi district sing that Chatkiba Kongchat Adugi Manung Channa, Indo-Myanmar border area the Ladyba, Howland Fai Amadi, Tenuman Jang Village, the Chatuna Mafam Aduda Kari Kari Pambi Thaba Yagadage Habadu Yang Shinki. Minister Namakata na Fongdo Kibada, Bharat Sarkar ke Santang Makhada, Manipur ke district Kayada Umarang Kaina Tharagani, Horticulture Department na Go to Village Amadi Go to Hills ki mission ki Saruk Ama Oina, Lamda Masida Chatok Marang Kaina Putok na ba Amadi, Sel Tungi Fibam Fagat na ba, Lag Ibajun Thadagi, Manipur da Hangduna Lady ba Chingmai Kayada, Mafam Gachanaba, Manama Singh Thabagi, Tabak Pakat Lagani Haiki. Hingna bi sabar with Tirakan Ujijan Mane, Semilongi and Kan. The more than a case crop and Pesado Pangagadi, and then Udian with the hand, Uyam Pesado, Guilan Pangagadi, Uyam Masama, Toma talking at the Bajas and Kogi. You know, see, environmental protector of so Matima Pang and Happy Panam, state government on the Messi Servicing Makada, and Fred departments now, Sumba, Yam Tuna Hozik, Pamama locations, Chapel, I am Tapato Lore, the Paming officer singer, Amadi Labor Village Mayam singer, Amadi Praja singer. Hotting or hand a quickie, Zundi facility Tabu Mamsi, which Sapsana Hobahone, and the Hobasi, visible web. See video coverage only at the geotection at any time the Manipur is around any government can I try to put Harige, how he gets young man about the geotex system. Okay, about Aduragadi, Prajasan and Harani, the Pamingi, Eximenzo, among the Hannibal, Jikam Sumula Makandi. When officers in Namadi Minister,
ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯐꯤꯜꯗ ꯗꯥꯏꯔꯦꯛ ꯎꯍꯟꯕꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯍꯧꯔꯅꯤ Pukhrambam ka jawgi ningsing khubam asi masakhangba mafam ama oinaba sarkarna hotnari haina Art and Culture Minister L. Jayantikumar Pukhrambam ka jawgi chamaga kunipal suba ningsing thoramda haikre Konthojam Kendrigi manungda leiba Nambol Kangmongda Pukhrambam ka jaw Memorial Trust na sinduna pangthokiba thoram aduda Jayantikumar makhata na haikibada Pukhrambam ka jaw na sigani haina khanglaba fawbada mareibaki da makhanduna matam madugi English ki agent pu mahakna pairiba ta na thinduna hatkibani mahakna leiramba mathawna Maringjal Yengluraga, Nasigi Mirol na Mahaki Matawasi Tamjaningai ni Haiki. Pukhrambam ka jawgining sing khubam asi handak mi tha asidagi lamda masigi miyam amasum trust ta sinaduna semgat sagat pa hawhallagani Haiki. Anh sinari khana bawda man madilla man lamre abdul lay kangul oida para madilla pa kadi para ni kaunter ba ko na saying ni kas na sibi na ko na ayam to pula pesin daraga an sin batang da urwa khatari an sin da pesina sirade pe si adi man ko ni na ayo Tharamadda Yaro Bamdia ki Jila Parishad member Malem Ngamgi Laima, Pukhrambam ka jaw Memorial Trust ki President L. Pishak Luwang, Justice Committee ki Chairman H. Ibotombisu Sarukya ki, Lake Hidrabagi Ningsing Khubamda Miyam Nilay Sukatan Kai Khumnabut ki. Kaithel matai da potfam phamduna hingnabagi lanfamda awaba kya mayuk naribasing traffic amati police na tathi tawoina tawba lepkadabani haina social scientist Dr. Dhanabir Laishram na phongdokre wafamasi roadside vendor welfare association Manipur na sinduna GM hall da pangthokiba international hawkers day da mahakna wafamasi phongdokibani thauramadu da economist Dr. Chinglin Meshnam social activist Mutum Churamani MPCC ki wangangloi sarangthem manaubi amade Imphalis Jira Parisad ki up adhyaksha Tamana Chingba Miyoy Singsu Sarukyaki, Dr. Dhanabir Laishramna, street vendor sing na chahi kayagi mamangdagi talakpa wafam sing, lengak na tabidri, makoydi nunga yayfana laybana awaba udabani, street vendor sing issue loshinabagi damak lengak asna warep loba matam oirabani haiki. South Africa, Latin America, Bharat is the building insurance lady, festival insurance kumai yung thokna dum da pi ga da pasa adina yela ga pasa pi ga da pasa ngasi bo kai bo pi li ada ka dum pi gi hom state da Manipur kalai ba kai na bada kumna te ya dum pi si sibo football da khami ba sarkar se football da khami ba police officer football da khami ba traffic officer traffic police aduga BDM ngasi dei ya ka ta bi ro na da na khong du pusti thumne da khunda ke Paugi Merk Tatna Tembe Brekama. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu India gi ahanba national award di government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel the contact of you. Chilchil campus is located at Kanglatongbi. Chilchil Ministry, among other projects, is running a school from nursery to higher secondary level. The latest addition to its program is opening of Bachelor of Arts Degree College. Facilities available are hostel for both boys and girls, well-stocked library, scholarship for deserving ST students, and grants for children of Christian workers. Enroll now. Admission is open.
Imphal Valley Academy Co-Education, Dhari, Imphal West District. Admission open for Class 11 Science and Arts, including Home Science, for the academic session 2018-19. Features boys hostels, girls hostel, lab for physics, chemistry, biology and computer, separate boys toilet, separate girls toilets, transport Imphal Valley Academy, canteen, playground and separate classroom. Admission open for 11 Science and Humanities, Brilliant School, Malom to Lihal Makha. Forms available from 26 May at New Campus, Malom and Old Campus, Uripok. Sunday open. A school committed to nourish and mold students in the right shape. Dedicated management and faculty. Congratulations to our students, Lucky Son Ningthozam, the second position holder in Science stream in the Higher Secondary Examination 2018. Baba. Quick zone gidi tatatis college di. Mamal suma pang kuding jamane yo suma ngaro pista salabni na. Ado suma takta superlink footing offer me among piris di. Tas electric rang no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Breaking matunda taram nok chirizima khata bapao. Interstate Cheliba Bus amadi Topa Transport Association singna masagi chap chabat Chaktak che yaugdaba non-local pusilakpa yaroi haina. All Manipur Interstate Bus and Allied Transport Association na paugimi from pangthokre. Not AOC da pangthokiba paugimi from aduda sarukya kiba Association asigi General Secretary Mongjam Bimolna hiramasigi matang da association ing makhada leiriba Jansi Singh da khangankre. Masigi mathakta driver singna sel kharagi damak lambi lamakhangdagi non-local hapkalakpa yaroi karigumba madugumba thabak chatharam labadi driver adugi mathakta action logani haiki. Akanma section wa thamjari koigi Dimapur da leriba counter amadi Guwahati da leriba counter sina masai saktak che yaudagadi hairiba miwe singa se hapo oidabani aduga lona lam driver singna lambi da karigumba khamdana masi pugidaba yade haibna singba karigumba yam kanna dongba maraktagi moigi ngahaki goiba koigi khorsagi damta porpase masi akoi association akan miyeng thamduna magi mathakta porpa taragidi magi mathakta action logani aduna hairiba transport ki koi association si bus ki sinataba atopa transporter koi gari macha oibi ai aduga local koi truck oibi ai hairiba truck or kusu any makhal ki transport ta hojik irang kallingai marak sidai da asigumba koi non local sing asi masagi sesang sudana porpasi tobiganu Kongba marudagi mokholakpa isingna chai khudingi khunrakpam kendrigi manung chanba yumnam khuno harau rau tangkham amadi chingkhuna chingba mafam singdei chau thoklamba adu ngakthoknabagi pandamda social worker and Rajendrogi mityeng makhada ngasidagi Kongba maru amadi Imphal cycle lambigi naketki nala tengthokpa hokre lokalagliba khongthang asibu thagatpa phongdokladuna Chingku Village Development Authority ke advisor Nongthomam Iboyaimana chahi kayagi mamangdagi chaugi awaba se kokhanaba mamangi government taknaduna lakpada tabi khide anauba BJP na luchingba government asina miyamgi awaba ubiba asi thagatpa phongdo I haike hajabada amuk to bigidaba adubu handak paliba sarkar BJP sarkar asida koina hajabadagi hariba thabasi pangtho haidana kong marin nitti magi thabasi akon paikhabani adagi loinana aikogi lamda masida MLA lay layragasu ngasi lambi phataba wawadar chahi ni paisa laga thabak tawbiramdaba adusu amuk anoba sarkar silagudi ihau ke ai matungda hauji lambi semakta kharga chatpa yari jeni ade chingkhu ariba khonga ngasi nungju khuding sing thomi hari sing thoma matam ida sarkar gi department gi miwi sing ade mantri mandol kya ising ji abuji yengba laga camera di dum logi amuk to sembi bi wakan sulai leitaba adu handagi sarkar sida agoi village development authority na chatana minister unajabadagi hariba thabasi pangtho hoina china birakpada ngasi akoina tawriba pangthok joriba thabasi akoi paikhabani Ghari Youth Club na chahi yangkhai mapung farakpagi thauram ngasi club aduda pangthokre thauram aduda RK Fortune Developers Private Limited ki Managing Director RK Rameshwar Pradhan and Ratan amadi club ki President L Bokul na chingbana sarukya ki RK Rameshwar na lekai ama chokal hanbada club singi achoba thokdang lei Social Institute ama oriba club na mapung fana thabak taurabadi sarkar na paikhatliba yaifa thaurang sing mai pakhanbada su mateng oigani haiki Karamba institution to education piba
social minded wenaba social thinking gidamda educate toba dum social institution club ama bapung phana fazna lingna leiba kanda lamdam ama lekai amba haidu sokhat pagi mami tai Kangdagi ngakthoknaba NVBDCP amadi Educational and Cultural Development Organization Thobal Khetri Lekai ka punna khutsamnaduna Kangkal hidak lukthokpagi thauram ama Thobal Khetri Lekai mamang lampak ta pangthokre punna kanghal jamanga henna hidak lukthoki District Legal Awareness Chandal na Sinduna Netaji Memorial English School Moreda Legal Literacy Club ama hangdokpaga loinana nomugi oba Legal Awareness Program pangthokre Tharamadu da Channel gi District Legal Services Authority gi Chairman Maibam Manoj Kumar Channel gi District Legal Services Authority gi Secretary Lamkholan Kipgen Netaji Memorial English School gi Principal KBS Mainamna maroiba miyoi singoina sarukyake Advocate K Dhane S Jalajit Singh na Resource Person oina wangangke Organic cultivation of potato and practices for multiplication of potato seed tuber hybasida NEC scheme gi makhada numit nini chupna training program ama Maugi Rizal Potato Farm the Pangthokre Resource Person in a Horticulture Department gi Dev Datta Sharma Agriculture Department gi Nimai Chan amadi Nahakpam Food ki Santana Wangangke Tha asigi tang kuntra mathoidagi haugadoriba mangarak shuba thongju kendra annual sports mitta saruk yagadoriba Naharol Yaifa Thorang Club Okram Tutheki football sanari singda social worker Sanjibak Waikhomna uniform sing ngasi yenthokre club asida pangthokiba uniform yenthokpagi achamba thoramda Okram Tutheki Chanura Lamchinglen Mera Paibi Luki Luchingba Singsu saruk yake social worker Sanjiba Waikhomna Manipur kanagumba sanaroi kharana national amadi international competition singda mai paklakpa amadi medal chingba lawrakpa matamdadi miyamna mityeng changduna pukning thoganai adubu sanaba horakpa matamdadi pukning thogat pinaba amadi sogat pinaba miyoi masing yamdana ui masimak hongdokpa ama changi haiki adu aina yamna hainingba wafam amakhapi ꯑꯩꯈꯣꯏꯒꯤ ꯐꯥꯎꯔꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯐꯥꯎꯔꯕ ꯃꯇꯝꯗ ꯋꯤꯅꯔ ꯑꯣꯏꯕ ꯒꯣꯜ ꯂꯧꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯑꯗꯨꯒ ꯐꯥꯎꯔꯤꯕ ꯃꯃꯥꯡꯗ ꯊꯣꯏꯗꯣꯛꯅ ꯃꯁꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯗꯕꯁꯤ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯈꯤꯇꯪ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯈꯟꯗꯕ ꯆꯨꯝꯕ꯭ꯔꯥꯅ ꯈꯟꯖꯔꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯑꯣꯐꯔꯁꯤ ꯃꯌꯥꯝ ꯑꯩ ꯁ꯭ꯄꯣꯟꯁꯔ ꯇꯧꯖꯕꯅꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ Achouba furup na pikpa furup singbu yotchinaba hotnaba kaidongoida toroidabani haina Chief Minister N Biren Fongdokre NDA na luchingba sarkar na chahi marigi manungda pangthokani haina praja singh da haikiba wafam singh thabak oina pangthoktabagi mayokta Bharat pumbada Biswas Ghat Divas pangthokre amasung Saiton Government High School sarkar gi mari leinaba singh na yengshindabadagi nongma gi fibam sokchilakle Hoji pau bukan asli lebih jawab pau matang asyik ada lesin jari meeting tabiri bersinggung muka nak kurum jari.